Manipur Top 20 News na tungan wala source dari lokot cerita. Mata-matang di oiba maru oiba ipausing patukan kang jari. Ngasi Megi tarik taraga ni pan Monday wiki ipausing update pizari ahanbada Kuki inpi Manipur gi total shutdown amuka supung nifuga ni pan sangdokre. Naga taruk thadok trabdagi UNC na khudaktagi akanba economic blockade haukre. Kuki inpi Manipur gi shutdown na highway da palliba gari sing lengang Imphal yaholopang amre. Maudagi senapati fawda panduna lerpa winger ahum Dimapur romda amukhana talagani None district ki Longai area da nupi singi kongjang naga mi cham taruk tek kai dina thaturu missing person sing rescue tongnaba operation chathari police Hatok pasin tawriba mioi sing tek kai dina thaturu lup manga khwaidagi chawba transnational drug trafficking di senaba Myanmar macha ama NCB na Delhi dagi fare larik fana yamna hairabasu laisu yaudabadi leipak asi chakhatpa ngamloi dana bi laistrom pau sadong pizari ahanbada Kuki inpi Manipur gi total shutdown amuka supung nifuga ni pan sangdokre Naga taruk hatok tabdagi UNC na khudaktagi economic blockade haukre Hasigi taraga humdoida Scotland amasung Kojim anigi marakta kuchukulai paiba singna hatok church leader yauna mioi ahum hatkiba amasung maribuna sokhan kiba thodok thokra matung matangi namit tha asigi taraga marida Kuki inpi Manipur na prime minister ta pising kiba charter of demand sing thabak othokri amasung senapati da phajinduna thamlokli ba Kuki misam sing masing suna thadrokti haibaduna Scotland amasung Kojim kulgi ambush ki matangda gi chatharkiba total shutdown ni khongjang pung nifuga nipan sanglo halakra matungda amuka sungasi ahing nongyai dagi horaduna atopa pung nifuga nipan gi oina sangdokre hari Kuki inpi Manipur kim na ngasi thokpa cherolda wafum sing asi punggo pagalunana asuk luraba film asida authority gi maike dagi tumina lairakpa amasung pangthokadaba thabok sing pangthok privacy laibok thibani loinana film asi yabangam lo hari makatana film asi hena sathirkringa gi mangoina game na thogdang lodura thabok pangthokadabani hari Nakal amaromdana United Naga Council UNC na ambush ki thoktok matungda Kuki militant singi Kangkupi district ta Lailon Baifai amasung Sapramena Kuki Kulda Naga Micham kun phatinduna thamlambadagi khara thadokrabasu lemhoriba pastor ani yauna Naga Micham taruk ti hojik fawda thadokri hairadina makhoi taruksu tekta kaidina thadokribanina kudaktagi national highway singi Naga taba area singda inter district economic blockade ki khongjang changsilagani haina lauthokre UNC gi working committee na ngasi thokpa cherol amada thadrokadaba paliba Naga Micham taruki khongul libinaba state leingakpa UNC na ngarang nongthilpung ani fawgi matam pikibani UNC gi maike dagi hajin matam pira fawda Naga Micham tarukpu Kuki militant singna makhogi custody phajinduna thamli hariduna Manipur lengaki machinery singna UNC na pikiba matam loikhra fawda Micham taruki khongul liba ngamdri haina su phongdorte amaromda Kuki inpi Manipur gi shutdown da highway da paliba gari sing lengangna Imphal yaholpa ngamdri Maudagi senapati fawda panduna lerpa winger ahum Dimapur romda amukhana chalagani hari hasigi tarag humdogi ayukta Scotland amasung Kojim khul anigi marta ambush tawduna thadau leader yauna Micham ahum hatkiba amasung maribuna sokhan kiba thawdok ko yaninga pungdoloduna Kuki inpi Manipur kimna Manipur gi highway singda chatharkiba total shutdown gi khongjang thengkhang anirta pung nifuga nipan gi oina sangduhalpadagi Imphal yoksilakpa ngamdana mau dagina senapati fawgi marta panduna lerpa passenger puba gari singi manungdagi winger ahumdi Dimapur da amukhana chalagani hairi total shutdown asina maram oireduna national highway number 2 Imphal Dimapur lambida Imphal yoksilakpa ngamdana panduna lerkriba truck passenger gari singi khongul lirebuda Imphal gi North AOC da head office oiriba All Manipur Interstate Bus and Allied Transport Association gi secretary Chaudhuri Mayum Rajendra Hanglubuda mahangna hai total shutdown asina maram oireduna Imphal yoksilakpa ngamdana highway asida panduna lerkriba truck passenger gari singi apunba masing chani rongi mathukta oigani gari sing asigi manungda mahaki association asigi oina bus kun yauri bus sing asigi manungda taraga marina maudagi na senapati fawgi makta palli aduga Imphal da passenger pur lakadaba bus anina Shillong da pallaga atai bus kharana Guwahati da panduna leiri association asina konsinba gari singi manungda bus khaktana tana winger gari su yauri panduna leiri gari singi manungda association asigi oina yauri ba winger ahumdi Dimapur romda amuk halaga chatlagani hairi lairik fana yamna haidabasu laisu yaudabadi leipa asi chawkhatloi dana bi laisramna sunna hairakli lamtam sigi mahairusina lairik fana yamna haidabasu imalaipak nungsidrabadi karimata kanaroi Larik tambada laisu yauhansi lairik phana yamna hairabasu leipa asi chawkhatloi haina social scientist Dr. Danabi Laisram na phongdorakre wapum asing asi nungmai khonggi ima yang tek larimbi thogalupna nungmai khong makha lekaida yang hitek larimbi committee hall da sahi sigi bosem kosem CBSE na lower class 10 amadi 12 ki exam mark wang na phangduna pass tarkhaba mahiru sing taram opogi thoromda mahakna phongdokibani mahakna makha tana phongdokibada mahiru singa laisu yau hongdabdagi achau competitive examination sing da mai paktuna lamdam sigi thabok tarpada miyambu nungsiba ngamdaba micham miyambu nungsina loina bagi mahutta aidi achauba misak oirabani haina pongthokun leibana miyambi marta achauba gap lertabana te
masi mahakna lairik fana yamna hairabadu kari kanaribage lairik fana yamna hairabasu laisu haibasiga chatminadabadi khunai asi tungda kari oirkani haiba ngamde mahirusina mai tambada laisu mathau tai amadi iraipak nungsibasisu yamna maru oi haiki karamsida kosem loba class 12 ki exam da commerce stream da mari super position da mai pal khabi nomai khong makhale kai dagi salam sanayaima arts stream da mapan super position da mai pal khabi nomai khong maya le kai dagi ningthojam idos yauna punna mahiroi kuntra ga maribu sakhangse memento piduna pungning thokatki amarumda khwai gi chawa transnational drug trafficking da chenaba Myanmar macha ama NCB na Delhi dagi fare Indo Myanmar ngamkhai paring da khwai gi chawa transnational drug trafficking network chathaba Thanchinwang alias Tinchuwang alias Luanga ko Myanmar the best over drug trafficking ama Delhi dagi narcotic control bureau NCB na fare hairi report asigi matunina akaknaba pau amata yupam oiduna mahakna NCB na mai pakna fa bangam kibani mioi asi Myanmar Mizoram Manipur Assam Tripura gi corridor da drug trafficking gi thabak chathaduna lakibani hairi matam khari gi mamang gi mahakpu NCB na Myanmar dagi heroin amasung methamphetamine supply to international supplier amani haina masak khangkibani drugs asi mahakna Mizoram Manipur Assam amasung Manipur da fawdur purka India amasung Bangladesh gi mafam kayada yon bani hairi ahanbu oina wahang pang chathabada mahak lupa crore chamaga taraga mangarong gi mamal oigedaba drug trafficking gi thabak chenai haiba khangle masi mathakta mahak NCB Agartala zone na kumja 2024 da methamphetamine kilogram taraga mari amasung heroin kilogram aniga 10.9 phabal chenai kumja 2025 tasu NCB na Agartala zone na methamphetamine kilogram nifuga mapan 10.1 phabagi case tasu chenai hairi mang drug trafficking gi thabak sing chathabada bungkhan thona ko mioi amanasu mangonda mateng pangle haiba khangbangam le maki mateng panglambi laram pari kowinupi amadi NCB na kumja 2024 da fagat program krabani Assam ki Kasar district gi Abu Saleh LH Tayudin ko mioi amasu mamang sahida NCB na fagat krabani hairi None district ki Longmai area da nupi singi khongjang kya sangsintre Nagami cham taruk tek takai na thadu hairi ha sigi taragomdoi da Kuki Milton singna Lailon wifi Kuki kulda fasin kiba Nagami cham sing gi manungda khara thadokrabasu hauji fawda pastor ama amasung reverend ama yauna mi cham taruk thadokri hariduna ngasi None district headquarter gi kumji lakhumbi market seta Yangmai Naga women hujimna wakat khongjang changsin kre amaronda missing person sing rescue tawna operation chathari haina police na harakli police control room ngasi ina widang thadok bachirol amada missing person sing rescue tawna leptana chatharpa operation sigi manung channa kangkubi district ki Lailon Baifa amasung Haram Baifa khul singi awang nosu thangba hill range sing the security force na combing apasung search operation sing chathari haina fongrol ri panba yabadi tha sigi taragomdagi Portland amasung Kojim ambush ki thodok matungda Naga amasung Kuki singa fasin thamlakpa micham sigi manungdagi ngasi numidang fawda pastor ani yauna Naga taruk thadok tribani aduga Kuki singi na micham taraga mari thadok tri haina claim tawnarakli video si pagulida so kibang kibawa so mapigani channel si bung sibidina share amadi subscribe ko bibi amo haina tan thar ko kondosari amadi makataraman di sebata gonda ojige